Manipuri Wari Pambi Senena Tabiriba Pumnamakpu Amohana Taram Noksari Ngasi Sumayam Gidamakta Wari Masama Puduna Laksari Wari Masasigi Mamingna Ningol Chakkouba Hairibu Wari Masasibu Ibirakpana Khumbongmayum Devala Taminarasi Wari Masa Ningol Chakkouba Mama Handakti Chakkouba Sasiko Nahan moksu mama chaubina sasi hairaga nangdi yade bala mapuroi bana saningi haiduna ingkholdagi hekluba hangamado nasangna manba ngamdre masanupina skun chalamdaida hairamba wahaising ado mana kongda ngangduna leire masanupidi karisu khangjaba natte Chakkouba chatningbagi apambadutani phongdokcharamba adubu nongmatasu khupakna set thajadaba machabu ngasidi chaibikhre Angang oibagi haunaba kum amagi Ningol Chakkouba lakpada mamada Chakkouba chatsi haijabada machagi kari maralno masana pehou school chatkibado haujikta saina phaurakli bala mamitagi sintharakliba pirang ado taithokani yauna kaubugum tawi hangamadu mallibara pairibara khangde pina thomalabi mamito tarangda amuksu yengi yendhau mapal singna Kaida humladuna mahakpu themjinge temsingli adubu warauraba pukningda loliba marol adubudi karamna khamba ngamlugani pukningi wahaina sinba lalai karigino hiangai tha nahakna hanjil lakliba sibo Ningol oina poklubi mapokse onthokna ton khreda imalai khidrabasu ipa lairi ibung ipawate aduga Karigi aibu siyauna pidol haliba makoina aigi nupabu pamkhide aibu khaidoknaba honakhi aina aigi nupagi damak lepkhi adubu aigi ngakpifam thoktraba iral amara mahak laire hanna yengbada mamita ngaire adubu lairaba mahakti mayum makai panba yadabara sumi aise ahallamana haiba indabi haibadumadi oikhi aigi damak makoina Dan khak piba nattana awang awun ama fawba tambikhide masibu miyoibagi chatnabira sangondagi san yonba fawba thauri fawbadi hamnaribani imadu tang leijaramlabadi aibo sumna pinaubi oiramgadra mama kaidaurage hangamdo pairaga tuminna famlidubo lairik khauga kariga machanupido manakta phamtharakpada Sentharamba wakhalgi iseldo tatkhre mamagi mataw aduda machanupina makata na hanglai mama kaidaurage haiba kaisu tawdeda nang school halaklabraw chango na figado hongdokluro thoina makata arudana manba lepluraba hangamado malli fijina miluda tungliba piyado taithoi mapi hongdokpa loiraduna machanupi manakta phamlare apikpa makhut masaduna Mamagi mateng panglari hangam manna machanupina mamabu kaurai mama kaidaurage mama nang karigi kapino kapteda aina halakpada kapamidudi masagi mafamda maithirabagum paukhum piba ngamdre bala pina samthokkibata ngairaba mamit ani aduna masagi nauribi maithong aduda nungsina yenglaga tapna nangbu Chakkouba chaningbarane Machanupina karisu khumdana mamagi maithongda munna yengli ngasai mamana saikhibado mahak ningsingli masana khumdrabaduda makha tarai kaidaure tumina leiradi mamana saibagi sauribaraw mangak nomi machanupido saude haibagi mawongni hairai mamito taru pangladuna mama hayeng khaidi Chakkouba chasi hairaroi Pomjarakpada ngairibi laigum tanauriba masagi piklaba sinbandagi thorakpa wahai aduna balagi mafamda anauba saina amuk haplare adubu pikliba machabudi thamoida nahauna sakhalakliba maisakto khanganingde khajiktang thaidoktuna machanupida hanglai mama chaubi khoina di chatni haibro chatkani hai da machana aibusu moi bobok hoida chatpada yausi hairiba ado mama Aisha loida Kajiktang Pagadra Haiduna Taidoknaba Honeruraga
ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯩꯊꯧ ꯍꯥꯞꯂꯛꯂꯦ꯫ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ, ꯅꯤꯡꯈꯥꯏꯔꯛꯂꯦ ꯃꯤꯂꯨꯒꯤ ꯂꯧꯅꯝꯕꯥꯜ꯫ ꯇꯟꯖꯥꯗꯨꯗ ꯗꯥꯃꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯗꯥꯃꯆꯥ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯉꯥꯡꯅꯤ, ꯃꯆꯥꯅꯨꯄꯤꯗꯒꯤ ꯈꯔ ꯍꯥꯜꯂꯤ꯫ ꯃꯅꯥꯛꯇ ꯐꯝꯂꯝꯕꯤ ꯃꯆꯥꯅꯨꯄꯤ ꯃꯥꯒꯤ ꯗꯥꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯅꯩ ꯃꯆꯟ ꯃꯕꯨꯡ꯫ ꯈꯪꯉꯤ ꯆꯔꯥ ꯋꯥꯟꯕꯒꯤ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯀꯧꯔꯛꯂꯤꯕꯗꯣ ꯃꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯃꯥ, ꯗꯥꯃꯆꯥꯅ ꯀꯧꯔꯦ ꯆꯠꯂꯨꯒꯦ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯈꯤꯕꯗꯣ ꯌꯦꯡꯂꯒ ꯑꯁꯥꯡꯕ ꯅꯨꯡꯁꯥꯁꯣꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯒꯥꯝ ꯑꯗꯣ ꯑꯃꯨꯛ ꯃꯟꯕ ꯍꯧꯏ꯫ ꯃꯟꯕ ꯂꯣꯏꯔꯦ, ꯆꯥꯏꯔꯤꯕꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯄꯣꯂꯥꯡꯗꯣ ꯄꯨꯔꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯍꯪꯒꯥꯝ ꯑꯗꯣ ꯆꯥꯝꯂꯤꯉꯩ ꯀꯧꯔꯛꯏ꯫ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤ ꯆꯥꯝꯃꯤꯅꯣ? ꯕꯥꯂꯥ ꯃꯃꯥꯏ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯈꯠꯂꯤ꯫ ꯃꯆꯦ ꯆꯧꯕꯤꯒꯤ ꯃꯕꯨꯡ ꯑꯇꯣꯟꯕꯗꯨꯅꯤ꯫ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯂꯣꯏꯅꯔꯗꯨꯅ, ꯇꯥꯃꯣ ꯂꯥꯛꯄꯤꯔꯤꯕꯔꯥ? ꯍꯪꯒꯥꯝ ꯆꯥꯝꯖꯔꯝꯕꯅꯤ꯫ ꯍꯋꯥꯏꯖꯥꯔꯒ ꯊꯥꯛꯂꯕꯗꯤ ꯍꯪꯒꯥꯝꯁꯨ ꯑꯗꯨꯝ ꯍꯥꯎꯏꯅꯦꯀꯣ꯫ ꯈꯖꯤꯛ ꯂꯀꯛ ꯇꯧꯔꯒ, ꯏꯕꯨꯡ ꯆꯪꯂꯨꯈꯤꯒꯦ, ꯅꯆꯦꯒꯤ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯀꯨꯝ ꯑꯃꯒꯤꯅꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯍꯪꯂꯗꯧꯔꯤꯅꯤ꯫ ꯇꯥꯃꯣ, ꯏꯆꯦꯁꯨ ꯂꯩꯈꯤꯕꯅꯤ, ꯆꯪꯕꯤꯌꯨ꯫ ꯗꯥꯃꯆꯥꯒꯤ ꯃꯃꯥꯅꯤ꯫ ꯅꯨꯄꯥ ꯁꯥꯒꯩ ꯄꯨꯟꯕꯅꯤ, ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ꯫ ꯕꯥꯂꯥꯒꯤ ꯅꯨꯄꯥꯗꯤ ꯃꯆꯜ ꯅꯨꯄꯤ ꯑꯃꯠꯇꯅꯤ ꯄꯣꯛꯃꯤꯟꯅꯔꯤꯕ, ꯑꯗꯨꯕꯨ ꯌꯨꯝ ꯑꯅꯤ ꯑꯁꯦ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯗꯥꯃꯆꯥꯒꯤ ꯃꯃꯥꯗꯣ ꯅꯣꯝꯍꯧ ꯅꯣꯝꯍꯧ ꯆꯪꯈ꯭ꯔꯦ꯫ ꯕꯥꯂꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯍꯪꯒꯥꯝ ꯑꯆꯥꯝꯕꯗꯣ ꯊꯝꯂꯨꯔꯒ ꯌꯦꯅꯈꯥ ꯊꯥꯖꯤꯟꯗꯨꯅ ꯂꯣꯏꯔꯤꯕ ꯌꯦꯅꯥꯎ ꯈꯔꯗꯣ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯤ꯫ ꯃꯆꯤꯟꯖꯥꯛ ꯈꯨꯟꯕꯗ ꯌꯦꯅꯥꯎꯁꯤꯡꯅ ꯂꯥꯡꯂꯤꯕꯗꯣ ꯃꯄꯨꯛꯅꯤꯡꯗ ꯊꯣꯏꯅ ꯆꯪꯂꯨꯗꯦ꯫ ꯀꯨꯝ ꯑꯃꯒꯤꯅꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯍꯪꯂꯗꯧꯔꯤꯅꯤ꯫ ꯋꯥꯍꯩ ꯄꯔꯦꯡꯁꯤꯃꯗꯤ ꯃꯅꯥꯀꯣꯡꯗ ꯉꯪꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯕꯥꯂꯥꯒꯤ ꯃꯐꯝꯗꯗꯤ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯨꯛ ꯑꯣꯏꯍꯜꯂꯦ꯫ ꯕꯖꯥꯔꯒꯤ ꯁꯥꯃꯨ ꯃꯈꯣꯡꯗꯅꯤ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗ꯭ꯔꯦ꯫ ꯕꯥꯂꯥꯁꯨ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯤꯔꯛ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤ꯫ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ꯫ ꯃꯄꯨꯔꯣꯏꯕꯒ ꯑꯁꯨꯝꯅ ꯆꯠꯃꯤꯟꯅꯕ ꯑꯍꯥꯟꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯟꯃꯤꯅꯤ, ꯊꯕꯛꯇꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯆꯠꯃꯤꯟꯅꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯉꯁꯤꯇꯕꯨ ꯃꯆꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯂꯩꯕ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯒꯥꯔꯤ ꯏꯟꯊꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯍꯩ ꯔꯥ ꯈꯔꯗꯪ ꯂꯩꯒꯦ ꯈꯟꯗꯨꯅ ꯍꯩꯌꯣꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯕꯇ ꯉꯥꯏꯔꯤ꯫ ꯍꯩꯗꯤ ꯆꯥꯔꯤꯕ ꯃꯈꯩ ꯄꯦꯟꯗꯕ ꯃꯇꯝꯅꯤ꯫ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ, ꯏꯆꯦ, ꯀꯔꯤ ꯂꯩꯔꯝꯃꯤꯅꯣ? ꯇꯥꯕꯗ ꯈꯪꯉꯤ ꯀꯧꯔꯛꯂꯤꯕꯗꯣ ꯃꯧꯄ꯭ꯋꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯈꯠꯂꯤ꯫ ꯃꯅꯥꯛꯃꯛꯇꯗ ꯂꯦꯞꯂꯝꯂꯦ꯫ ꯃꯄꯨꯛꯅꯤꯡ ꯅꯧꯔꯛꯀꯦ ꯇꯧꯏ꯫ ꯃꯤꯔꯛꯅꯤ, ꯃꯇꯥꯡ ꯆꯥꯗꯦ, ꯇꯞꯅ ꯐꯥꯊꯖꯩ, ꯑꯗꯨꯒ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯑꯩ ꯊꯕꯛ ꯐꯪꯂꯦ, ꯄꯣꯁꯇꯤꯡ ꯇꯃꯦꯡꯂꯣꯡꯗ ꯇꯥꯔꯦ, ꯃꯗꯨꯒꯤ ꯃꯤ ꯎꯅꯔꯨꯕꯅꯤ꯫ ꯐꯔꯦꯗ, ꯕꯥꯖꯤꯒ ꯇꯥꯆꯧꯒꯗꯤ ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤ, ꯇꯥꯆꯧ ꯌꯨꯝ ꯄꯥꯜꯂꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯂꯀꯛ ꯇꯧꯔꯒ, ꯕꯥꯖꯤꯅ ꯑꯩꯕꯨ ꯆꯥꯛꯀꯧꯅꯤ ꯍꯥꯏꯕ꯭ꯔꯣ? ꯇꯥꯆꯧꯒ ꯇꯥꯟꯅꯔꯒ ꯀꯥꯡꯊꯣꯜ ꯑꯃꯇꯪꯗꯤ ꯍꯥꯞꯄꯨ, ꯅꯕꯥꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯈꯖꯤꯛ ꯂꯀꯛ ꯇꯧꯏ ꯃꯧꯄ꯭ꯋꯥꯗꯣ꯫ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ, ꯑꯩ ꯆꯠꯂꯒꯦ ꯏꯆꯦ꯫ ꯉꯥꯏꯈꯣ, ꯅꯕꯥꯏ ꯎꯅꯈꯣ, ꯒꯥꯔꯤ ꯏꯟꯊꯣꯛꯈꯤꯕꯅꯤ꯫ ꯌꯥꯔꯦꯗ, ꯀꯣꯟꯅ ꯎꯅꯔꯒꯦ꯫ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ ꯃꯧꯄ꯭ꯋꯥꯅ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯠꯈꯤꯕꯗꯣ ꯃꯁꯛ ꯎꯔꯤ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯈꯤ꯫ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯋꯥꯔꯧꯔꯤ ꯍꯥꯏꯕꯁꯦ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯂꯥꯏꯅ ꯈꯪꯉꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 13ꯇꯅꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏꯕ꯫ ꯃꯕꯨꯡ ꯌꯨꯝ ꯄꯥꯟꯕ ꯅꯠꯇ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯒ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯈꯤꯕꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗꯦ꯫ ꯃꯄꯥꯝꯗꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯂꯥꯛꯈꯤꯗꯦ꯫ ꯑꯍꯥꯟꯕ ꯆꯍꯤꯗꯨꯇ ꯅꯠꯇꯦ, ꯃꯆꯥ ꯅꯥꯎꯔꯣꯟ 2 ꯐꯥꯔꯁꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯆꯥꯛꯀꯧꯈꯤꯗ꯭ꯔꯤ꯫ ꯍꯧꯈ꯭ꯔꯕ ꯍꯤꯌꯥꯡꯒꯩ ꯊꯥ ꯈꯨꯗꯤꯡ ꯉꯥꯏꯖꯗꯨꯅꯇ ꯂꯥꯛꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯣꯏꯅ ꯂꯩ꯫ ꯉꯝꯈꯩ ꯑꯗꯣ ꯂꯥꯟꯈ꯭ꯔꯕꯗꯤ ꯉꯥꯏꯔꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯛꯇꯦ꯫ ꯕꯥꯂꯥꯒꯤꯁꯨ ꯉꯥꯏꯖꯕꯒꯤ ꯉꯝꯈꯩ ꯑꯗꯣ ꯂꯥꯟꯊꯣꯛꯈꯤꯕ ꯀꯨꯏꯔꯛꯂꯦ꯫
ꯑꯗꯨꯕꯨ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯄꯤꯕ ꯆꯩꯊꯦꯡꯒꯤ ꯆꯩꯅꯥꯗꯤ ꯉꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯃꯇꯣꯝꯇ ꯍꯪꯖꯗꯨꯅꯇ ꯂꯥꯛꯏ ꯄꯨꯟꯁꯤꯁꯤꯗ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯂꯥꯟꯈ꯭ꯔꯕꯒꯦ ꯄꯥꯎꯈꯨꯝꯗꯤ ꯉꯁꯤꯁꯨ ꯐꯪꯗ꯭ꯔꯤ ꯐꯪꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯋꯥꯔꯧꯕꯒꯤ ꯏꯆꯥꯎꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯦ ꯃꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯗ ꯃꯍꯥꯛ ꯆꯠꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯄꯥꯎ ꯇꯥꯛꯂꯛꯈꯤꯗꯦ ꯀꯔꯤꯒꯤ ꯑꯁꯨꯛ ꯇꯝꯊꯤꯅ ꯊꯗꯠꯅꯈꯤꯕ ꯃꯔꯤ ꯑꯁꯤꯕꯨ ꯕꯂꯥꯅ ꯊꯗꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯊꯗꯠꯂꯤꯕ꯭ꯔꯥ ꯉꯁꯤꯗꯤ ꯃꯥꯡꯈꯤꯕꯅ ꯐꯔꯦ ꯈꯜꯂꯕ ꯆꯩꯅꯥ ꯑꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯗꯅꯤ ꯃꯆꯥꯕꯨ ꯆꯩꯔꯨꯔꯤꯕ ꯌꯦꯡꯒꯣꯟ ꯃꯅꯥꯛ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯐꯝꯂꯨꯔꯕ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥ ꯂꯥꯛꯄꯅꯣ ꯊꯥꯖꯗꯦ ꯕꯂꯥ ꯊꯥꯖꯕ ꯉꯝꯗꯦ ꯄꯨꯟꯁꯤꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯃꯗꯨꯁꯨ ꯃꯇꯝ ꯀꯌా ꯊꯧꯁꯥꯕꯤꯔꯛꯇ꯭ꯔꯕꯤ ꯃꯥꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯉꯛꯆꯥꯅꯅ ꯂꯦꯞꯈꯤ ꯊꯥꯖꯗꯅ ꯂꯦꯞꯂꯔꯤꯕ ꯃꯕꯨꯡꯕꯨ ꯌꯦꯡꯂꯒ ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯣ ꯃꯕꯨꯡꯁꯨ ꯈꯪꯉꯤ ꯈꯣꯡ ꯄꯥꯛ ꯊꯥꯡꯖꯤꯜꯂꯛꯇꯦ ꯕꯂꯥ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯕ ꯄꯤꯅ ꯃꯤꯠꯂꯨ ꯑꯅꯤ ꯊꯨꯝꯍꯜꯂꯛꯏ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯕꯨꯡꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯛꯇꯦ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯦꯞꯂꯨꯅꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯆꯪꯕꯤꯔꯛꯎ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ ꯂꯧꯊꯣꯛꯂꯨꯔꯒ ꯃꯥꯡꯒꯣꯟ ꯃꯆꯦꯠꯇꯨꯗ ꯊꯥꯔꯒ ꯇꯥꯆꯧ ꯀꯥꯈꯠꯄꯤꯔꯛꯎ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯃꯕꯨꯡ ꯑꯗꯣ ꯀꯥꯈꯠꯂꯒ ꯐꯝꯃꯤ ꯃꯔꯥꯜ ꯑꯃ ꯂꯩꯈ꯭ꯔꯕꯒꯨꯝ ꯃꯁꯥꯗꯣ ꯑꯐꯥ ꯑꯄꯨꯟꯅꯕꯒꯨꯝ ꯇꯧꯏ ꯕꯂꯥꯅ ꯇꯞꯅ ꯇꯥꯆꯧ ꯐꯝꯕꯤꯔꯝꯃꯨ ꯆꯥ ꯂꯣꯜꯂꯛꯀꯦ ꯃꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯏꯪꯈꯣꯜ ꯁꯪꯕꯜꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯂꯤ ꯕꯂꯥ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯕꯨꯡꯒꯤ ꯃꯃꯥꯡꯗ ꯊꯝꯂꯔꯦ ꯑꯉꯥꯡꯁꯤꯡꯗꯤ ꯑꯍꯟꯗꯤ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯦ ꯑꯇꯣꯟꯕꯤꯗꯤ ꯊꯪꯅꯕꯁꯤꯗ ꯆꯠꯈ꯭ꯔꯤ ꯂꯣꯏꯅ ꯆꯥꯎꯔꯝꯃꯅꯤꯅꯦ ꯇꯥꯆꯧꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯑꯁꯥꯡꯕ ꯅꯤꯡꯁꯥ ꯁꯣꯔ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯃꯕꯨꯡꯅ ꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯤꯕꯅꯤ ꯅꯅꯝꯃꯒ ꯂꯥꯛꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯕꯥꯖꯤ ꯑꯗꯣ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯕꯥꯖꯤꯒꯤ ꯋꯥ ꯌꯥꯎꯗꯕꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤ ꯕꯥꯖꯤꯒꯤ ꯃꯇꯧ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯕꯥꯖꯤ ꯑꯗꯣ ꯐꯝꯁꯦꯟꯅꯔꯛꯄ ꯀꯨꯏꯔꯦ ꯉꯔꯥꯡꯇꯃꯛ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯏ ꯍꯟꯗꯛꯇꯤ ꯑꯩꯒ ꯅꯧꯄꯥꯒꯅ ꯅꯪꯒꯤ ꯇꯝꯕ ꯌꯥꯕ ꯇꯝꯒꯅꯤ ꯕꯥꯖꯤꯒꯁꯨ ꯎꯅꯍꯧ ꯕꯂꯥ ꯃꯕꯨꯡꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯇꯥꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯇꯝ ꯑꯃꯗ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯎ ꯑꯗꯨꯅ ꯑꯅꯧꯕ ꯃꯍꯥꯎ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯗꯣ ꯇꯔꯥꯏꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯅꯠꯇꯦ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯕꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯗꯅ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯆꯜꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯕꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯏꯕꯨꯡ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯕ ꯕꯥꯖꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯉꯥꯡꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯀ꯭ꯋꯥ ꯃꯌꯣꯝꯗꯣ ꯂꯧꯊꯣꯛꯂꯒ ꯃꯆꯜꯒꯤ ꯃꯥꯡꯗ ꯊꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯇꯞꯄꯤ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯕꯂꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯇꯞꯅ ꯏꯕꯦꯝꯃ ꯃꯥ ꯃꯅꯤ ꯈꯨꯔꯝꯃꯨ ꯀꯗꯥꯏ ꯏꯃꯧꯗꯤ ꯆꯥꯎꯔꯦꯗꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯕ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ ꯀ꯭ꯂꯥꯁ 4 ꯌꯦꯡꯉꯣꯏ ꯃꯥ ꯃꯁꯦ ꯅꯈꯣꯏ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯅꯃꯥꯒ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯐꯨꯔꯈꯥꯎꯗꯒꯤ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯃꯥꯗ ꯇꯉꯛ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯕꯂꯥ ꯈꯪꯉꯤ ꯑꯗꯨꯕు ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ ꯐꯅ ꯀꯨꯏꯅ ꯐꯝꯂꯝꯂꯒ ꯃꯕꯨꯡ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯇꯝ ꯂꯣꯏꯔꯛꯂꯕ ꯃꯄꯥꯒꯤ ꯄꯥꯎꯒ ꯁꯥꯒꯣꯟꯅꯕ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯂꯥꯛꯂꯦ ꯃꯕꯨꯡꯅ ꯉꯟꯇꯥ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯕꯨꯡꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯈꯤ ꯅꯈꯣꯏꯅ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤ ꯃꯕꯨꯡꯅ ꯊꯝꯂꯝꯕ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯃꯥꯡꯒꯣꯜꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯈꯤꯗꯦ ꯂꯥꯛꯂꯣꯏꯁꯨ ꯍꯥꯏꯈꯤꯗꯦ ꯄꯨꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯅ ꯅꯨꯡꯄꯥꯜ ꯇꯨꯅ ꯆꯥꯂꯛꯂꯦ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯎꯌꯨꯡꯒꯨꯝ ꯂꯦꯞꯂꯤ ꯃꯅꯥꯛꯇ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯑꯄꯤꯛꯄ ꯃꯆꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯀꯣ ꯕꯂꯥ
ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯊꯃꯣꯏꯅꯨꯡꯗ ꯑꯣꯝꯈꯠꯂꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯖꯦꯠ ꯀꯣꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄꯗ ꯀꯔꯤ ꯋꯥꯍꯩꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯗꯨꯅ ꯄꯥꯎ ꯑꯁꯦ ꯇꯝꯒꯅꯤ ꯃꯁꯤꯁꯨ ꯋꯥꯍꯪꯅꯤ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯕꯨꯡꯅ ꯊꯝꯂꯝꯕ ꯀ꯭ꯋꯥꯒ ꯄꯩꯁꯥꯒꯗꯨꯗꯤ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯕꯂꯥꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯈꯟꯕꯅꯔ ꯃꯦꯔꯥꯒꯤ ꯁꯤꯊꯔꯛꯂꯕ ꯊꯥꯖꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯔꯥꯛ ꯂꯩꯅ ꯍꯥꯏꯗꯣꯔꯛꯇ꯭ꯔꯤ ꯃꯥꯏꯀꯩ ꯄꯨꯝꯕꯗꯤ ꯑꯃꯝꯕꯅ ꯇꯞꯅ ꯇꯞꯅ ꯀꯨꯞꯁꯤꯜꯂꯛꯂꯦ